Yama Kulai Pibasing na Hatkamle Kangpokpi District ki Manung Chana Laiba Gowajang Village ta Sakangdaba Kulai Pibasing na Nomay Kaptharakpadagi Panduna Kuki ama Sikre Pauche na Phangba report ki matung ina Sakangdaba Kulai Pibasing aduna Charak na ngase nungthal pung 3 rom tarakpa duaida sing thabagi farm da thabak tawringaida Nomay Kaptharakpadagi hingnaba chentorakpada Hokholan Singchit Yankhai ama thoi kauba Kuki ki mioi ama nongmaina panbadagi sekhibani asiba hangchang hojiksu laukhatana lairi hari Army ki naton sumangda kanto sabal amasung laimakong chingmangi maitegi yum taruk mai thakre yum mai thabaga mari lainana Henjang village ki chief yauna mioi ani fare sifai na phubada naha ama sayeng hiktokpa yauna mioi taret nipan soki subu state subject natte haina chief minister na hairakli basi law and order su state ki subject natte hairakpaga chap manai MP Bimol May 3, 2023 dagi Kuki jogi saram chachat pamioi kharana makhoi ga lining lon tinaba Myanmar dagi changsilakpa terrorist singa fawba khusam naduna atamna na mitei da onsen duna chatharagli batam thiraba lana sigi waruishin Manipur amasung union lengang na purakta dagi lana sigi manung chana yum mai thadok nabagi thabak matam khara lepluraba matungda ngasi uchi da mu hanjinkhre sifai yangon ama riba laimakong gi 57 mountain division ga inak nakna riba laimakong chingmang amasung kanto saval da laiba yumbu singna lanjena duna relief camp ta lairakli ba mite gi yum taruk army gi naton sumang da ifong phong mai thadokre ngasi gi thawdo sigi matang da manipur lenga asi che da yeklaga thamba cartoon ni amasung mit udraba lengak ni haina mai thadok pi kraba yum amagi yumbu laiton jam ongbi bijeta na pawmi sing da pen da wafam sing phong do rakre numit kharani gi mamang da gi hawraduna Imphal West ki kanto saval amadi Kangpokpi district ki laimakong ga tainari ba mafam singda Kuki singna kanto saval tamna kumtharaktuna khongjang changsilakpagi charang na ba phibam lairaklingai gi cherakta ngasi kanto saval ga tainari ba laimakong chingmang da laiba mite gi yum taruk mathong khangdaba Kuki singna petrol haijilaga mai thakibani thawdo asi ngasi nungthil pung amaga me kun lom tarakpadagi hawna thokhibani yum sing asi mai thabagi matang da kanto saval gi khunja singna hai kanto saval amadi laimakong ga tainari ba mafam sinda Punjab Regiment Youth ki barricade khaduna lairibani masige mathakta marol ahum thokna security force singna mioi amata changhandana ngaklaklibani mafamni adubu ngasi Kuki singna khongjang changsili haibagi paw amadi takhe masida laimakong gi mite gi yum sing lairiba mafamda maikhu karakba ubadagi mite amadi naga gi khunja singna mafam asibu ngak selakliba central force singda hanglubada Kuki singna khongjang changsen bagi tayar mai thabani haina khumlaki adubu maikhu kariba phibam adu chingnarakpadagi namfuda yenglubada mite gi yum taruk tangoi olaga lairambani masida chenariba Kuki sing central force singna khudakta faba punba tawramkhide haidi ngasi mai tharam laba yum sing asigi yumbu singi manungda El Sanathoi El Rajesh El Rahul El Nungsitombi Thingujam Lairi amadi Kangjam Guni yauri thawdo asi thokpadagi mite amadi naga singna central force sing lairaba supen da phongdoktuna mai kanaba laima khonglomda changsilubada army yauna central force singna lambida bulletproof Casper truck khamjenuna thatlaga changhankhide sifai gi thawong asigi mayokta namduna changnaba honarakpada nongmai kapthorakpa yauna tear gas amadi smoke bomb sing masing thingamdana kablaki amasung lichaina kanduna tanthoraki sifai gi thawong asida mitei macha taret nipan lom soki soklaba singi manungda Sadar Patel relief camp ta lairakiba sinam Rohit Kun apokpa laikidraba S Jain ta laimakong chingmangi sagan hikthaduna faidinga da laikanaki atai soklaba singi manungda Loriam Pilot kunthagani pan amasung wahengbam Surjandra kunthaga mangan nan chingba yauki makhoi ayam lichaina kalakpadagi sokpani yum sing asi tangoi ta na chaklaba matungda central force na losenuna thambadagi paw thengna fangi haiduna fire service laktuna kanaba honarabasu makhoi laktringagi mamangda yum sing asi loba yadana chakhi ngasi nungthil pung honga mit kunrom tarakpada CRPF AF yauna Imphal West ki SP na luchingba ahenba personal sing laktuna yengsilaki tungda laima khonglomda Kuki khara chaithokuna laire haibadagi CRPF personal sing na tear gas kaptuna tankhaiki thawong adubu mite amadi nagagi CSO sing amasung miyamna pen daba akanba wafam sing phongduraki central force sing mamangmakta da Kuki sing na yummai tharam liba asi mataw karamna ngamhanbano thawdo asi thawoina sinaraga thokanbra hanatraga irang thoknaba tamnana Kuki sing na sinbra haina sohangnaraki phibam asi yauraba fawbada Manipur lengang na tumina leithoklabadi mite amadi naga sing punduna akanba ihau kaya changsilakani haina phongdungnaraki adubu makhata na furup masal gi marakta thowaningdaba thodok sing thoraktanaba ahenba security personnel sing changsinuna ngak senki ngasi gi thawdo sigi matangda Mandaf Yumfam relief camp ki coordinator amasung assistant coordinator na pauche sida phongdurakpadadi check ki yum amadi mai thaba hauramlaga mapung fana chakpa ngamhaudrei fire service lakhiba adudi maina tumna chaklaba matungda lakhibani hana supendaba phongduraki amaromda thodok thokfamda Congress MP Professor Angomcha Bimol Koijam laktuna
Amarom da thogdok thopam da Congress MP Professor Angomcha Bimola Koijam laktuna khunja sing hak thingna wari sanaki mangna mafam adu da leiramba Central Forcing da suma khoi gi mamang makta da sigum thogdok sing thogali haibagi wafam sing phongdoki yumai thabagi thogdok mayoknaraba khunja singna MP da pen da wakat kya phongdoknarakpadagi NP na hai Chief Minister na ing tapa hanjil halaknaba honabada lokhalakpa thogai amadi satharakpa kanglon khudimak support tawi adubu su asi state ki subject nate hairakpa sidi state asigi law and order su state ki subject nate hairakpa ga chamanai state lengak ni haina leiraga power yaudaba manba mong ama oina ure CM na hariba du chumlamba yaba amadi lei adubu hojikti nakai sengdri maramdi handaksu sangdokhan kiba sigi official oiba document sing ekoina phangde amasung miyam gi khuta leiti hairaduna state ki law and order thugai riba sidi state ki subject nate haiba yaroi Manipur police na mapangal kalam laba amadi legitimize tawram labadi nahana irang asi loisilam lagani lagliba central forcing asidi state force ta mateng phangba lakpani law and order kairak laga semjin ba haiba sidi state ki mathau oigadawani state ki power yaudana delhi na khudom bithilla thilaga tawrakpagi mamidi ngasi gi thaudo asida su chauna tare haiki thabak ngamdaba officer kaya leibana organization pumnamak natraga security forcing da maral piribase achumbadi nate makhoibu yathang pirakliba officer sing aduna apumba sem oibadagini miyamgi lanthong ngak sen bahai basi thabakta onthoknaba BNS ki section 149 da piribani adubu ngasidi makhoigi mathau adu fail oibagi sakta mayek sengna ure haiki ngasigi thaudo segi matangda pauche sina thajaba yaba mafamdagi phangba report ke matung ina security force na hengjang village ki chief so oiriba laimakong area protection committee ke chairman kamang lobum humpuga manga apokpa laikhidraba L Bom Pau Lobum amasung Khunko Kuki Khulagi Pagin Hangsing Kuntra Apokpa Lon Pau Hangsing Kauba Mioy ani fare loina yum mai thabada chenaba mioy atai sufana naba honari hari Government ki thoram sing da state song hana saklaba matung da bande mataram amasung janagana manna natung ingadabani home ministry leiba sigi state kungani pan amasung union territory nipan puna mafam kontraga taruk da pangthokpa government ki thoram sing da state song sakadra sakloi dra haibe yauna state song singa national songs Bande Mataram amasung national anthem Janagana Manna hariba isai sing asi karamana hana sakadagi haibagi chai na bawafam sing lairakpadagi Ministry of Home Affairs na government ki function sing da state song na hana sakadabani aduga national song amasung national anthem na state song adugi matung ilakadabani haiba wafam phongdorakre hiramasagi matang da laiba sagi state government amasung union territory administration sing yauna Central Ministry sing dasu anawba direction asi soidana ngakna chadanaba Home Ministry ki maikai dagi khangan khrei paugi agency amana torakpa report ki matungina state kharadana makhoi gi state song aduga national anthem national song ga punna sangminaba yauri aduga national song national anthem su punna sakpa yauri haibigi wathok sing lakpadagi national song hana saklaba matungda national anthem na masigi matung ilakadabani haina Home Ministry na thasigi mapana anobo order ama thoktuna khangan khre hari Home Ministry ki official amana government ki function singda ngangna chatkadaba protocol gi matangda sengdokladuna state song hana saklaba matungda national song amasung national anthem matung ilakadabani haina suphongdorakre order si thabakta onthoknabagidamak national song amasung national anthem gi achumba khonthok sing ministry asigi website tagi fangani hairi maramasina laiba asigi state government union territory amasung central ministry sing namari lenaba institution organization sing dasu anabu order asi khanganaba pautak pikre hairi Kwakta gi miyoy ama brown sugar kg manga amasung lupa lising marfuga humdoi ga chatre ka humputara ga kona na phare Police control room na ngasi numidang thorak patrol amada ngasi police na Bishnupur district ki Kwakta area da Tata Punch MN04 P4706 check tawbada brown sugar kilogram manga amasung seloina lupa lising marfuga humdoi ga chatre ga humpudara ga konana Lallong Chingjau dagi MD Amjad Khan nifuga taret kauba gari asida lakiba miyoy ama fare hari amaromda narcotic drugs and psychotropic substances NDNPS Act kamari lainana Haryana da register tawduna lokatpa case amaga mari lainana police na ngarang Churchanpur dagi Dipu Gupta kauba miyoy ama lupa 29,42,400 ka kona na phare hairi senpham masimang na drug yon bagi senpham oiramba yai haina so police ki cherol asi na phongdorakli Cheidaru ki matung da pangsau pasta India Myanmar gi border trade amu horagani COVID-19 pandemic na maram oiraduna Arunachal Pradesh ki pangsau pasta India amasung Myanmar gi marakta chatharakkiba border trade ki thabak thoram sing February 3 2023 da thingjinduna leirakpadu tha asi kundagi mahusagumna amu horagani hairi Wafam asi pangsau bazar committee amasung Nampong border trade business association gi mihut singna makhoi ga thak manaba Myanmar gi mihut singa tha sigi mapanda Arunachal Pradesh ki Changlang district ki Nampong
ꯃꯅꯥꯛꯇ ꯂꯩꯕ ꯕꯣꯔꯗꯔ ꯍꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯨꯒꯔ ꯀꯦꯖꯤ 5ꯒ ꯀꯣꯟꯅꯅ ꯑꯃ ꯐꯥꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯛꯇꯥꯗ ꯄꯨꯂꯤꯁꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯦꯛ ꯇꯧꯕꯗ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯇꯥꯇꯥ ꯄꯟꯆ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN04P 4706ꯇ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 5 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗꯒꯤ MD ꯑꯖꯥꯗ ꯈꯥꯟ 48ꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 39,900ꯒ 760 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫